Leisoi farmna mayam utaram no uksari on badangai riba Yen-nao makhong phakpa chatpa ngamdaba asi phanabgi damakta video ama semjarakke. Yen-nao makhong phakpa si laina nabagi nate masi koi incubation process ta karigumba soiba khara leibanani yamna laina numit nini humni da masi phanba ngami. Yen-nao asigi makhong si akoina ani si laksillaga sang ama ningthini yenga punbigadabani. Ahanba nakan ama akoigi khugi mathaksida khara komtakna punbiba tare. Yamna setna punsilagadi akoigi Yen-nao sigi makhong si I chenba ngamdadana pangtharakpagi maram ama oigani. Aduna komtakna pullaga akoigi nanthoktanabgi sangse pullaga akoigi yen makhong anigi karaki arapasi yengaga amuk adugida kisi tharaga hena manunglongda sangjingidanaba kisi tharaga sembi tare. Aduga atokpa nakanse amuk punbigadabani. Punbiba matamda akoigi komtakna punbigadabani. Fazana ningthina yengbigadabani akoigi magi pulliba sangsi kayam komibano kayam setlibano si komaga akoigi khu makhasi nandharki taradi mase kanaroidrineba. Aduga amuk yamna chesina pullaga akoigi ichenba ngamdragadi amuk aduna amuk hena makhongse amuk longthiningai oiduni. Aduga lemhoriba langgi aremba surukse ningthina kapigadabani natragadi atopa Yen-nao sina langje chiaga chingba khotpa tawragadi laksuragadi Yen-nao sokani. Aduga punba lorakana mase fazana lepa ngamibra haisi yengbigadabani. Asumna makhong phakpaje akhoi atopa sao akhoi uchek haitare ko chinda uribsina akhoi guinea fowl ni. Guinea fowl dasu adum toina thengnei mase chamanai magi ama guinea fowl bu oigera turkey bu oigera nganu bu oigera yen bu oigera adum sumaina yauragadi laina adum fanba yai sumna pullaga kaisu masida hidak langkat kaisu mathau tade si anaba amana thoonba natte. Thambiba matamda Yen-nao yamna leitaba brooder da hapaga thambigadamni. Atopa masa kanba Yen-nao singa thambada kaisu kaiba leite makoiga thambana hena fai. Adubu thambi matamda akoigi source of heat maisa piribadugi manak nakna thambigadabani amadi machak thamiba ising thamiba singduga yam nakna thambigadabani. Asida uribse akoi ani suba numittani akoi mayanobigiba guinea fowl du akoi hojik adum chatpa ngamae adum chenba chongba ngamae nomada adum yam thuna kanpa ngamae. Turkey si lepadi ngamae aduga yam hena masa kanna chatpadi ngamdri aduna masi numit nini humni di adum changi masi phagana wonabada. Maisa fazana phangba mafamda punna thambiragadi asida thoina asiana kasu thokloi yamnadi thambiba yadre haidi karigum nanchinaki tardi makoisina hena sibagi maramsi oigani. Numit humni natraga marini subadaidi akhoi munna yengbiba yare. Aduga karisu tawdragadi fazana kallaga chen chongba ngamba ubiragadi akhina lawthokpiraga langsi fazana ningthijana lawthokpiba tare. Aduga akhoi moi Yen-nao si yam thuna chawbanina pungibagi saruktusu akhoi chawkhalaklegadi chesilakani. Aduna kuina pullaga thambadi yaroi. Aduna karigumba phatta taragasu amukka hanna punbiba tare. Aduga fataragadi ningthijana adum lawthokpiba yare. Kuisida guinea fowl se adum numit humnida marinida masa yam kallaga adum chenba chongba ngamabani karisu akaiba leitrabani. Aduna asumna yaure aduna kaisu waningai oide. Turkey da kharadi tapi Turkey na magi makhongi phibam si adum yeng ubiramgani. Adubu masi adum magi langse adum fazana lepa ngamabani langse lawthokkiba yare. Aduga recover se mathanda adum yamna thuna tawhrani.
ꯈꯔ ꯀꯣꯝꯅ ꯄꯨꯟꯈ꯭ꯔꯗꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯀꯤ ꯃꯆꯥꯁꯤꯗ ꯃꯥꯁꯤ ꯐꯗꯤ ꯐꯔꯦ ꯇꯧꯕꯁꯨ ꯂꯪꯁꯦ ꯃꯈꯣꯡ ꯅꯥꯝꯃ ꯍꯥꯟꯅ ꯅꯥꯟꯊꯣꯛꯑꯒ ꯂꯩꯔꯝꯃꯦ ꯑꯗꯨ ꯈꯔ ꯀꯣꯝꯅ ꯄꯨꯟꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯈꯣꯏ ꯃꯊꯟꯇ ꯑꯗꯨꯝ ꯐꯔꯒ ꯅꯥꯟꯊꯣꯛꯈꯤꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯗꯨꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ꯫ ꯂꯩꯁꯣꯏ ꯄꯥꯝꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫